Mukesh Ambani gi machanupa Anant Ambani amadi Radhika gi luhongba sida khoi saruk yaba lakiba faurba celebrity kyana wedding da khoi luhongba matam da khoi gi so sanabi gi matungina khoi gi poyeng sayeng pinaba haidana lei adu makhoi gi su gift oina pinai ko piriba gift ase kana na kari gift piki ge habado tentang na video makak thamjage ngasi gi video asidi yamna sangna semjaroi ge maroi ba point ko thamjamge ko ahanba number 1 da Shahrukh Khan gi hana laksage Shahrukh Khan na Anant Ambani amadi Radhika gi luhongba sida saruk yaki amadi stage performance haiba tariko stage performance phajabam chu pirami yamna tanga thuka poni ko ngasai gi moidi hek pak akhoi gi stage sama dekta thoga moidi jagoi saba natrage any performance tawse pak tawgandi haiba tariko adu ngasai gi moigi luhongba lakku matam sida fajaraba Shahrukh Khan gi stage performance mu pirami social media da su mayamna ubiramani ko aduga Shahrukh Khan gi family na ngasai gi Anant Ambani amadi Radhika gi luhongba gi gift piramba akhoi gi posak ase atai kari sunate akhoi gi khudang gari anikak khudang gari ase isam samba khudang gari nate khudang gari ase akhoi gi diamond gi haitare diamond na create tawba khudang gari anikak pirami masigi price asina 7 crore niko khudang gari anikak da 7 crore ni number 2 da Deepika Padukone amadi Ranveer Singh na makhoi gi family na luhongba side saruk yaba laki matam asida luhongba gi damakta makhoi na piramba gift ase akhoi gi Ferrari car na akhoi gi luxurious oiba akhoi gi car amakak nei masigi car asigi price asina 5 crore niko aduga ahum subadana Vicky Kaushik amadi Katrina Kaif makhoi gi family asina Anant Ambani amadi Radhika gi luhongba sida piki ba gift ase makhoi gi yamna tanglaba akhoi gi perfume ama haitare perfume asigi price ase 25 lakhs niko ngasai gi piriba gift ase perfume ni tawadu maki price ase 25 lakh ni Bill Gates akhoi mamang dasu pre wedding da akhoi gi Bill Gates si lakhi ko aduga ngasai gi Bill Gates lakku matam da wari sigi matang si lahora akhoi gi Dolly Saiwala Saigon banupa amakak su maki punsi si am nungai ba akhoi gi punsi mo oiki haba tare Bill Gates thengna badagi adu ngasai gi Bill Gates si Mukesh Ambani gi pre wedding da lakhi adugo mahaki luhongba du su invitation de tawki adu mahaki achinba thaba ama leibadagi mahak se luhongba di saruk yabang ngomkhide adugo Bill Gates na ngasai gi Mukesh Ambani gi machanupa Anant Ambani amadi Radhika gi luhongba sida pirakhiba gift ase akhoi gi ayekpa photo saktam ama haitare saktam se Mukesh Ambani gi machanupa Anant Ambani amadi Radhika gi pre wedding da kakhiba photo amakak mahangna yekthok tu na pirakhi sigi ayekman yekliba mi sigi saktam si yekpa matamda sangba spend tawa paisa je 18 lakhs niko Bill Gates na Khudol tamaki habatare number 5 ta Alia Bhatt amadi Ranbir Kapoor makhoi gi family ase luhongba sida saruk yabasu lakhi aduga fajarba khoi gi stage su performance mem ulamiko mayam su social media da thengnaram gani makoina luhongba si lakku matamda Anant Ambani amadi Radhika gi damakta pikhiba gift ase atai kari sunate yamna fajaraba plate ama Mumbai da leiba plate ama Khudol tamki hariba plate asigi price ase makoina laikhiba price ase 20 crore niko ngasai gi Mumbai da leiba plate ama Khudol tamki Alia Bhatt amadi Ranbir Kapoor na adugi masigi price ase plate asigi price ase 20 crore ni Katrina Kapoor amadi Saif Ali Khan luhongba sibu saruk yaba lakhi amadi Anant Ambani amadi Radhika gi damakta yamna fajaraba lik ani khak piramki diamond na saba create tawba lik amani masigi lik asigi price ase 10 crore niko aroibada thamjaramge South ki ek film da yamna maming leraba fauraba Ram Charan gi family na sanana saba customize tawba khungup amakak piki khungup ase Anant Ambani gi oigadoine khungup asigi price asina 25 lakhs ni masigi oinadi video ase matang aswai da loisanjage matung tarakpa video da sidagi hena phajaba hena khangbada kanaba mayamna khangningba comment section da su thambiramu mayamna khangningba pot leragasu aina khangjaba haijaba taragadi soidina share tawjarake mayamna YouTube channel asibu subscribe tawbiramu madi like and share tawbiramu